ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ BJP-ꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ DIPR-ꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ DIPR ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯔꯣꯛꯅ ꯄꯤꯖꯔꯤ꯫ BJP-ꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ DIPR-ꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ IPR ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ DIPR-ꯒꯤ 63 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯗꯒꯤ DIPR-ꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯦ, ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯪꯍꯟꯕ ꯉꯝꯕꯅꯤ ꯍꯥꯏꯈꯤ꯫ Chief Minister Shri N. Biren Singh ji has launched this Door to Village. This is very important for the people of the Manipur, where we can reach out all kind of information for every scheme. So everyone is happy, as you see, and everyone is doing very good. I mean, particularly in all the officials. So they are doing their duties, and so far, as we have seen in the previous government, there was no like this. So now even today, our director Balkrishna also said, so why we are very active today, DIPR? This is because of the activities of our government. So that is the thing. So what is the difference between the previous government and the present government? And this is how the people are very happy. ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯥꯖꯤꯠꯅ DIPR-ꯅ ꯄꯨꯊꯣꯛꯄ ꯃꯅꯤꯄꯨꯔ ꯇꯨꯗꯦ ꯀꯧꯕ ꯃꯦꯒꯥꯖꯤꯟ ꯑꯃ ꯐꯣꯡꯕꯒ ꯂꯣꯏꯅꯅ DIPR ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯁꯦꯝꯒꯠꯂꯤꯕ ꯒꯥꯔꯗꯦꯟ ꯑꯃꯁꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯀꯩꯁꯥꯝꯄꯥꯠꯇ DIPR-ꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ DIPR-ꯒꯤ ꯗꯤꯔꯦꯛꯇꯔ ꯕꯥꯜꯀ꯭ꯔꯤꯁꯅ, ꯍꯥꯟꯅꯒꯤ ꯗꯤꯔꯦꯛꯇꯔ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯕꯝ ꯌꯥꯎꯅ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ कुकी चिन मिजोगी ख्वाइदगी चावल लौरो कुमई कुट फेस्टिवल चबांग कुट ngarangdagi hauna manipur gi tongan tongan ba mafam singda pangthoktuna lakle ngasi mapung oina कुट फेस्टिवल gi thoram state level कुट committee na sinduna kangpokpi gi thomas ground da pangthokle thoram asida chief minister N. Biren yauna ministers MLA amadi mari laina ba official kyana saruk yare nat ke ba thoram kayaso pangthokle Chandal dasu कुट फेस्टिवल पांगथोकली थौरमदुदा स्पोर्ट्स मिनिस्टर लेटपाउ हॉकिप यावना मरी लेनबा मियोय क्याना सरुक यादुना नाट केबा थौरम कया पांगथोकले ngarangdagi hongna chatharakiba कुट फेस्टिवल asigi ngasi loishinba numitki numidangda makhal mathilgi nungairaba thauram kayaso pangthokadore Manipur da mana masing puthokliba mafam singi manungda maruoiba mafam ama oiriba wabagai gi lambi thongi fiba mamangi lengak amadi haujik paliba lengakna sembidabadagi khunja singna awaba khudong chadaba kaya mayoknare atuba matamda lambi sembinaba lamdamadungi miyamna lengak ki pukning chingsilakle heramasida report ama Manipur Sarkar na nong singi film hek phagibaga nongjuta hek loibaga Manipur lariba khungangi lamsing yauna tongan lambi thongi film fagarana tongan mafam kayada hojik machine season thaba paikhat pa hokre adubu imphal gi kilometer 30 taruk lom chalaga leiba wai yangbi haina sangi lerak asi hoi matam sangna sembirak tabna maram kanla mana masing puthokna maru ba thodang oriba khulasi da leiba khunja singna hoi lambi thong film phatabani na thenariba awaba sing adugi matangda kari phoribe haibadu myam tam pongdum jage Jigi similonji maru ene lau singu da hingjaba adugumba khungangni Manipur da khoi mela gi nga jingji khoi wagai dagi di khoi yang nga puthokser ga ju khoi na mela ji da saru yabang ngamde aduga Manipur government gi policy ji program jingjina khoi dagi nga collection torkan da atopa district da first second thagi ba mayam ma yawri bani nungon chako da puthok to ji farm ma dagi khoi gi karbar wala jina pudu ji mon kun gi mathak tani pudu ji adu kamai tora phag doino habse khoi hujik chamam na ba leiri huju ji ai sa mak ki mak farm ji set pa horoga lambi thong yadana khoi nga yon ba yadana leiri Tarak pa MLA jina
ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯋꯥꯒꯥꯏꯁꯤꯗ ꯊꯥꯔꯛꯏꯕ ꯅꯨꯡ ꯈꯔ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯏꯁꯨ ꯁꯤꯁꯨ ꯄꯟꯆꯥꯌꯠꯅ ꯊꯥꯕꯤꯔꯝꯕꯅꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ MLAꯗꯨꯅ ꯑꯃꯨꯛꯇꯪ ꯀꯣꯏꯂꯥ ꯊꯥꯕꯤꯔꯝꯃꯤ ꯑꯗꯩ ꯉꯁꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯕꯁꯤ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕ ꯂꯝꯗꯝ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯝ ꯃꯇꯤꯛ ꯋꯥꯒꯥꯏꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯏꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯡꯐꯝ ꯂꯩꯇꯦ ꯋꯥꯒꯥꯏꯒꯤ ꯐꯥꯔꯝ ꯃꯌꯥꯝꯁꯤ ꯂꯣꯏ ꯆꯠꯂꯤꯕꯅꯤ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕ sida wariba adi okto chatpa yadadana sida wariba nongudi chuhanninge adubu lambiji yadabina nong churakane khambda ogaidadi awabam boire hosi asu yang pothok pothok hamji manipur ge laingang na ngasi bawda khoi lambi sembi de khoi manipur laingang na huji lambi semgani lambi thongda ai khutong chaba pigani haina lauriba khongi myam ja khoi da su soidana saruk thumbirau khoi ge lambi thongji phagalalaga manipur da khoi chathok hen putokpa adugumba modern village ama oibda khoi mapung phaba ohenbiu haibasi ai phongdok chabagi tanja do ai laujari Manipur ki state domestic product ta sahi de lupa crore taragi mathak ta contribute toriba adugumba wabugai gi jaga asida koi ngasi lambi thong phatabna marom kanda puthoiba pothok sing asi nong tarakpa matam dadi puthokpada khudong chadabna marom kanda lawmi sing haitare yumdong khudingi sigumogi phiyomda pot thaduna hingliba khunja singda adugumati awaba nuaitaba kaya thengnari paliba sarkar asina soidana su koi Manipur gi lambi thong nongju tha lorpa matamda koi mapung phana sengone haibagi thaurang lairibani soina wagai haiba area sikisu koi lambi thong sengot biduna praja myang gi awaba ubirekani haibasi praja myang gi thajabani video journalist jiwan gi lorana pawdam jariba Indra ICTV news wabugai CPI Manipur State na lamdam masida mayok nariba maruiba issue sing pukhatuna numit tare ni chathagadaba ihau khongchat ngasi irabat vavandagi hawdokre hawdokpagi thoramda CPI Local Council Branch Singh amadi District yauna CPI gi comrade kana sarukya ke CPI Manipur State Council ki State Secretary L Sotin Kumarna Manipur da mayok nariba issue sing maru oina framework agreement ngamkhai gi chayat naba National Food Security Act ki makhada miyam na cheng ningtina fangdabana chingba wathok kaya miyam ga khana nainanaba ihau khongchat asi pangthokpani ngasi ahanba numit ki oina patsoi kendra da pangthokani hairi third shakti pariba BJP ki government adugo loinana state ki sarkar Shri Birena lead to sarkar sinasu akhoi ki territorial integrity se kairak pa yabagi khudong thiba basta ke alak pas deida thoina nachung daba adu batanjama oidru lei jana neta irabo na haibiramba madudi ning tamba bharota maning tamba Manipur haiba adu state assem asida full state autonomy piba greater autonomy shakti ama piba adu state ma khoi henba pami ngasi de khoi khangma gamdre akhoi state asida ngasi di bharot lengangna adu ki matik state ki integrity da state ki boundary da mahana khud thingjanma ngambagi bathona piri bado maduna maram orakanda ngasi di leipa ki integrity sokpa yaba thaba kaya singa se masi maru oina adumba framework agreement haidana torakanda khoi miyam se kaya koire mi paina dur lakhi Ani Suba Battalion Manipur Rifles linkhat ki bagi yang khai taret suba thauram ngasi kabole kai de leiba battalion asigi headquarter the commandant P Manjit na luching duna pangthokre battalion asigi firal chingkhat pagal loina na commandant na unit hospital unit school family line amadi jawan barrack na chingba singyang sinduna awat apa hangke mathau de hena khoijang na ba athum ahau yen thoktuna pukning thagat ke thauram sigi mari leina ba P Manjit na Manipur Rifles ki jawan singna Manipur ki law and order amadi sovereignty ngak sena ba hotna bada kathok tuna lakle tungda lakpa chahi dasu mathauda hena khoijangduna miyamna pamnaba force ama ohensi haike sanglaba se ya kai tare sing asi bauta battalion sina yam apaba mongda law and order duty da escort duty da BVIP protection duty da amasung counter insurgency operation da achoba thodam lawdana lai masi punama gasi jawan sing matam officer sing gi yamna apaba discipline and dedication ga loina na thak to bi bagini tungda su sidagi hena dena fana tawung ngamjagena thonijari Nagamapal bomb blast UNLF MPA na chathaki bani haina UNLF ki Department of Publicity ki Director M Sakhena thadorpa cherola mana khangalakle CRPF puba truck amada bomb langshinduna landakhiba adu UNLF ki lanmi sanglup Manipur People's Army MPA gi mioi anina saba tactical unit amana chathaki bani haire
October tang kunipal de Manipur Police na farba UNLF MPA gi Nongren maning lekai degi Nagamapal de leiba Khaidem Sana apokpa KH Babu amadi Yumlembam Milan Nongren maning lekai degi hariba mioi ani asi CRPF ta landaba aduga mari amatta leinadi haire October tang kuntra da pangthokpa press mitta Manipur Police na sem saraga puthorakliba wafam adudi bom pokhaibagi langla lanjil phangbang ngamdabadagi makoina aphaba mioi anida maral season bani haire Asigumba Manipur Police ki wafam masida leibak miyam na thaja biganu haire Manipur Police na hai singba sariba adu miyam da namthak tawduna utnaba hotnabada makhoi anida maral thangjin bani Police ke operation da fare hairiba oinam Premjit oinam Ongbi Pinky amadi Sahabuddin Chesaba hairiba miyoi sing asidi UNLF MPA ga hiram amatta da mari leinade oinam Premjit ki mayumdagi fangi hairiba khutlai sing adu police na faraba MPA anidagi fagalaba tungda micham sing adu da maral pisinba yanaba makhoi dagi fangi hairibra natraga kamdong na khulai sing adu leram libano haiba achumba khangdoknaba party na thizelagani haire Bom pokhaiba aduda CRPF ama siraga ama na sokiba aduda leipak sigi mioi kharana nungai taba fongdok leba adu IOF lanmi singna Manipur gi mara leijadraba micham miyai amadi hatok pikraba thogdok kaya fong sana leiri haibasisu miyamna ningsing biu haire lisamaga chamapa nifu mapalda namlaw lokshinduna loilam leipak ama ohelaga madubungak senaba thamjiliba IOA ki lanmi singi mathakta landaba haibasidi hanadagi su tawduna lakli ngasi su tawri masidi India gi leingak tagi ning tamba fangduna marom dom leingak chubal leipak ama oidriba fawbadi leptana chathakigani haire India lenga ki chekthing phaminaraba irecha khudingmakna UNLF amasung MPA na chathariba leibak miyagi ningtam lahlo asibu sagatpiu haina lup asigi Department of Publicity Director M Sakhena thadropa cherolas na makhatana fongdorakle Pauki marak thatna tema breakama Diwali amasung Ningol Chakobagi sales offer oina East India most admired company Mobile Furniture Infalna furniture item khudingmakta up to 40% discount pijari loina na miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari nasing lengsin biraksi Mobile Furniture Quaketel near Imphal College JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Smart Industry na iram da masida ihan hana puthok jaba sangai teng kumsi su mahausa gumna ningon chako buga mari lena chada taretagina tara phawba na phangbigani Kudong chaba aslaubi ho phangbigadaba mafamdi lamfelda leba head office khakta Lengsim biraksi adonggidamakta leijare BR Dental Care Uripo achomle kai niya Stone Imphal taya yagi mari leinaba anaba kudimak layingbagi kudong chaba phongbiragani adongi kudong chananbagidamak bijare 40% discount ana layinggidamakta akuppa maronggidamakta please contact 8257011217 This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Breaking matunda taram nok chiri hazima khata bapau. Manipur gi ningthau oiramba Maharaj Buddha Chandra iduna thamlamba saireng lairik Singel Nachom haina mingthonba lairik ama Manipuri Sahitya Parishad Imphal gi former president Thoinding Jam Tombi amadi parishad asigi hojik president oiriba Professor Kangjam Ibo Hall release tawkhre Lekhidraba Maharaj asigi loinabi Maharani Kherdani gi chahi marfu mari surakpa mapok kumon ga mari lainana lairik asi miyam de release tawbani haire
Maharani Kherdani gi mapok kumon asiga mari lainana hojik ningthau oiriba Lesemba Sana Jauba yauna miyam punna cake amasung kaktuna celebration pangthoke. Konong manung thanga pat mapal da leiba Maharani Kherdani gi yumda pangthokiba thorom aduga mari lainana Manipuri Sahitya Parisad Imphal gi President Professor Kangjam Ibohalna leikhidaba ningthau Buddha Chandra leiba ki lengak paina Sahitya gi lamdasu changsilamba luchingba amani. Mahagna iramba singi manungda Guru Mantra Kauba Lyric Amasu Mamangda Fongkre. Ngasi Fongliba Sereng Lyric Asi Ningthau Asi Sahitya gi lamda chawna thaudang lauramba luchingba amani takle. Mayamna mahakpu Sahitya gi lamsida ikhang khangbidabagumna tawri mahak masa magna iramba makhatana leiragadi miyamda puthokpiraktuna lyric oina fongdoknaba hotnabada miyamna mateng pangbiu haike. Tamgi aibasing masigi serengi pongcha serengi macha nungyo waro mayamsi naina dana lae asi bhawan nengari aduga Maharaj Bodha Chandra gi lyric ania se karamai tawdra chitta hori bano masi pan biram dri bano ikhang dri bano aibasi masi ni yam chawr waham kara thengda bagi wani kogi laibok thibni adugu asi di lyric si phangabani na Panaragadi Manipura Korirol gi Puare Rida Maharaj Bodha Chandra se Karamba Mapamda Tamudabano Habdo Kogi Kamai Chimason Lepa. Magi contemporary Opa, Sauba, Kamal Angahal Drendaji, Nachimba Payamasi, Marat Rida, Maharaj Bodha Chandra gi Masi Fogiba, Singel Nato, Mamdi Home Guru Mantra se, Soidna, Mapam Leragani. India gi mipung khudingmak masamo fana thamnaba pandamda changsiliba Ayushman Bharat Healthy India Mission gi sarukamo oina India pumba October gi tang 13 tagi chatharakliba afaba chinjak chaba su nomdana humang tahanduna hakchang fana leiba haiba pandamda chathariba Swachh Bharat Jatra campaign ngasi Manipur gi oina so Health Minister L Jayantakumar na Imphal East District ki DC Complex manung de leiba State Institute of Rural Development da hugdokre. Ministry of Health and Family Welfare gi makhada Food Safety and Standard Authority of India amadi State Food Safety Commissioner ga khutsamna pangtokpa campaign thokdokpa gi thoramda MLA Indrajit MLA Satyavrata amadi Health Services ki Director Dr. K Rajosu sarukya ke Mathang chahi January tang 23 fauba chathagadaba campaign asigi manung channa ngase pangthokiba thoramadu the Health Minister L Jayantakumar na afaba machioba chinjak chaba amadi chang naina hakchang sajel tawduna hakchang fana lainanaba Health and Wellness Center sing the changduna kudong chaba sing lominasi haike. Health and Wellness Center na hayase masida anak pudele Health and Wellness Center sangbiraga karamba kona phage Comment of the Gay Health Conscious Winaba, Army treatment Panaba, the Honda Mayana, Hangoidana, Isagi property, Sagi Jagani, Isai Podi Hyper, but the Kanbiraga. I charge I issue getting the big pagi, coming with an la propaganda, then you will to Hanbiu to pay. Yabnungaiba, Yaifaba, Hachan, Tinjang Kajang Daba, Punchin Shana, Labor, Wakachum, the Kanungamba, mental health. Matu yamna pagi carefully matu season na bakal gitu bakal pangusung oisi. Imphal Dimapur lambigi National Highway da Nagaland dagi Chumu Kidima da ngarang landslide thokpadagi lambi chathok chachin yadana leirakpa du ngasi fawba hanagi fibam da adumak leiri masina maram oiduna passenger gari yauna gari kya panduna leibadagi awaba kaya mayoknari mari leinaba singna lambi faunaba yanana ba akanba thabak chathari. Kidney fail oiduna ladiba Bisnupur Municipal Council ki Ward number 5 ki Manung Chanba Thingu Jam Lekai dege Yumnam Devta Singh amadi Wangkai Yongnang Lerekta Leibi Maishnam Usarani da HVS Construction ki Huidrom Brikam Jitna Kudak oina lupa lising taramanga mating pikre Sel gi mating panglakpagi tamak imong manung amadi All Manipur Kidney Transplant Patient Welfare Association na Huidrom Brikam Jitpu thagap phongdorakle Asigumba awa ana tarabasingbo ISTV News na putoktuna lebak miyam amadi mari lainabasingda khanganbagi damak ISTV News ki Editor in Chief yauna news ki staff pumna makpo association na thagap phongdorakle Directorate of Handloom and Textile Government of Manipur na sinduna Manipur da hanboy na November tang mga dagi tara mga fawba pangthokadoriba Manipur International Textile Expo lising ni tara nipal gi damakta kakching dagi lamthara kiba paujel puba cycle rally ngasi wangjing kaithel da kendra gi MLA Paunam Brozen amadi Thobal gi DC Rosita na harauk tayam na okre
साइकिल रैली अदु वांगजिंग बाजार दगे अमुक MLA ना लमथाकी लमदम असगे हैंडलूम अमदि टेक्सटाइल गी पोथोक सिंग चौखटनबा होटनरिबा थौदांगबो MLA पी ब्रोजेना थागतप फुंगदोरकले गवर्नमेंट लोइना लेगदबा अदा सुगुंबा यामना फजबा कोई मौसादगी लेराबा ट्रेडिशनल लेराबा इयोम गी पोथोक जी चौखटनबा मणिपुर गवर्नमेंट की तोंगानबा अचौब मियें मखादा थोराम तुराखा सबदिन फेम पुनमरा कोऑपरेशन पीबीबा अमसो कोई पुनमरा सपोर्ट तौबी बसाई गी मैकेदी हानि थागतरी अमरोम पांथोकदोरिबा टेक्सटाइल एक्सपो सिगी सरुक अमा ओइना ngasi मोइरांगदगी इम्फाल गी नीलकुति फावबा चटकदबा साइकिल रैली अमा मोइरांग केंद्र गी MLA पी शरद चंद्र मदि कुंबी केंद्र गी MLA S बीरना मोइरांग बाजारदगी लमथाखरे लमथाबगी थौरम अदुदा मरी लैनना ऑफिशियल सिंगसु सरुक याकी टेक्सटाइल एक्सपो सि लमदमशिगी फिसा लोनसा गी थबक तौरिबा मरोइना खुंगंगी लमदा लेरिबा फिसाबी सिंगबो योखटनबा पांदमदा खोंथांग असि लखटपनी हाइकी मोइरांग फिजन हाइबसे कोई हौजिक पृथ्वी की ओइन दुम चटखरे हाबे यारे मोइरांग फिजन याउद्रगदि कोई फी म फसाबा मतमदा आइखोई मपुंग फादे हाइबसे मसे हौजिकति आम सांग खेंगना लेरे लेरिबसदगी अमुक हेना फजनबा अमुक हेना ममन यामना पुथोकनबा अदुगा सारिबा नुपी सिंग असिगी निपा सिंग असिगिसु आइखोई मोखोइगी सारिबदुना मोखोइगी मपुनसी हिंजनबगी मधुदी पांडम मधु यौनबगी दमक्तनी न्यू दिल्ली की इंडिया इंटरनेशनल सेंटर IIC द चथरखिबा एक्सपीरियंसिंग नोटिस हाइबा थौरम ngarang लोशिनखरे लोशिनबगी थौरमदा जैन मणिपुर डांस एकेडमी की प्रोडक्शन यूनिट ना मणिपुर क्लासिकल सोलो डांस राधा जगोई मणिपुर की खुनुंग इसे अमदी रास लीला उत्तुना फेस्टिवल असिगे मियाम की पुकनिंग चिंगसिनखरे मिनिस्ट्री ऑफ डेवलपमेंट नॉर्थ ईस्ट इंडिया के मिनिस्टर ऑफ स्टेट डॉक्टर जितेंद्र सिंह ना जैन डांस एकेडमी के आर्टिस्ट सिंह बुकाई खुमनब उत्खी पाउगी मरकथना ब्रेक अमगा अमुक लौजरी मणिपुर ऑर्गेनिक आउटलेट फंगबा ऑर्गेनिक की पोथोक्सिंग सिजिनसी Regional Saras Fair 2018 October की तांग 19 दगिना November की तांग 9 फावबा मफम इबोयामा सुमांग लीला संगलेन पैलेस कंपाउंड इम्फाल निंगोल चाकोबगी पोडलम सिंग खुत्सागी पोथोक फजरबा फीसिंग अमसुंग मखन मथेंगी चाना थंगनबा लेजरे लेंसिन बिरओ Regional Saras Fair 2018 पाउ चेंजरिबा मणिपुर स्टेट रूरल लाइवलीहुड मिशन डिपार्टमेंट ऑफ रूरल डेवलपमेंट एंड पंचायती राज गवर्नमेंट ऑफ मणिपुर Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center की ओजासिंगना आइना एग्जाम की सेम साबा मतमदा यामना मतिंग पांगबिखी अदुगा PCC दगी आइना फंगखिबा स्टडी मटेरियल रेगुलर मॉक टेस्ट सजेशन ना चिंगबसिंग यामना चानाखी SSLCE थागदबा सिंगना टॉपर ओइनाबगी दमक मतमगा चुनाराबा कोचिंग सेंटर असिबु मियामना थाजबा थंबियु जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हकचांगी लिवर सोगलकपदगी कुचू सेंगक्तबा हकचांग सोगथरकपा तुम्बा चाबा यारक्तबा खोंग हांबा नुंगायरक्तबा सिंबु फहनबा ngamba amata ngairaba upaidi जोलिप सिरप अमसुंग कैप्सूल डायबिटीज सिंगिदमक्ता जोलिप कैप्सूल चाबियु बोमे डाइंग इम्फाल शोरूम ना लाकिब निंगोन चाकोबगा मरी लेना चाद कुन डिस्काउंट पिजरी 100% कॉटन बेडशीट किंग साइज डबल सिंगल दा कंट्री रोमांस सेलिब्रेटिंग इंडिया लिविंग प्रीमियम कार्डिनल ब्लू मैन ब्रीज सेटिन स्ट्रिप अमदी दोहार होटल ट्रैवलिंग जिम्स की सिजनबदा नुंगाइरबा वाटर एब्सॉर्बेंट 100% बोमे डाइंग सैम बिल्डिंग विथ शीट एक्सप्रेसो यास्कुन पुलिस लेन इम्फाल ब्रेक मतुंग दमुका नतराम नोकचेरी हजिमा खाता बपाव National Theatre Research Residential Workshop ama ngasidagi langol laimalai de leiba kala khetra Manipur da hokre Theatre of the Art listing ani taranipal haiba hiram asida pangtokadaba workshop asi December gi tang taranithoi fawbu chathagani Manipur gi wangmadagi miyoi tara yauna punna workshop asida miyoi kunna saruk yari kala khetra Manipur gi director H Tombana paktok liba workshop asi theatre bu pamjaba miyoi kyada kanaba piba ngamgani haike Sri Haisnam Kanhailal Aigi Baba
bu nungsijaaba kala khetra bu nungsijaaba ima sabitri bu nungsijaaba moigi school gi kala khetra gi leriba schooling adu moina pamjabadagi mapan gi hogi Mumbai aduga Chennai Delhi Rajasthan aduga West Bengal gumba sugumbadagi khara research work gumba khara tokjage aduga acting gi oiba adagi moina khangning ba theater gi tongan ba kano sing adu khara khangjage na harakadagi hoina tangai phadana workshop se sinjabani sini sarak pa kala khetra gi hoji 2018 gi akhoi na han ba sinjaba national theater workshop residential workshop smaina thamjage. Cultivation and processing of high-yielding lemongrass and citronella hybrid training program ama lamfield leba CSIR da pangthokre hogdopagi thoramda thabakti potharaba IS officer Dr. RK Nimai Ayush ki director Dr. Guneshwar Sharma CSIR Imphal ki principal scientist Dr. Huidrom Bir Kumar yauna miyoi kyana saruk yake Dr. Bir Kumana lemongrass pambi thabana tongan balaina tina kayadagi ngakthokpa ngami haiba khangbadagi hospital gi akoibada lemongrass pambi thaningbagi apamba phongdorkhe पोसी मपान का कोई कंपीट तो मतलब दा बच्चे कोई अचो एडवांटेज ले भाई ता लेमन ग्रास सिट्रोनिया की अचो एडवांटेज अमा खना करिनो हाय मतलब दा मादी लेहाउ चेन दबा मयामना सिनद्रबा सिंगोंग सिंया और नतगना करिगुम कोई सिनदना कोई एग्रीकल्चर तो खुलोंग चादरबा अदुम एरिया जा कोइना एम्फेसिस पिजर का थाजबने करिनो हाय मतलब दा मादी very hardy species yam laina hobungamba chara sandokungamba growth leba nong yawdragasu kumgangagasu adum masagi own growth of jabangamba adugumba makalgi crop ne Hauziare bada marui bapau amukahna BJP na luchimba no bolengak asi lakpadagi lengang na paikali bathabak se DIPR na miyam da khangan bangamle haina IPR minister Biswajit na haikre Haji Pabugin ISTB na pijabapau matang aspada lusinjari mideng kabiri basingbo mukana kurum jari